Dear Manipur YouTube channel sibing bir bam pop nang pu mukana taram nok story han badem na maru ba pawm update thamjage kuki militant sing na sunu tamna kapsilak bom hum sunu kun yobo ngam dana lam khang da pokhai khre masin thiraga mitai khulda laurak khre kuki militant sing na sunu da bom amadi nong mai kapsin dula landarak pada numit khan nilep lor matung dangarang nung dang yasang lak pung manga ga makhai rom taba matam da bom ani thangna thangna na kapsilak pada gi sunu gi mitai khul sing yobo ngam dana lam khang da pokhai khre hari khunja kharna pause asida phongdor pagi matung ina de sunu gi thangna na Churachandpur district manung channa leiriba Laisen kuki village tagi bom ani adu sunu gi tangjeng khunchau khongyam khobuk mitai khultam na kapsilak pri adu bom ani mak hairi ba sunu gi mitai khul asi yobangam dana sunu turen wangmada loinamak ta aduna pokhai ki bani hairi bom ani asi kapsilak padagi lamkham du pokhai duna arem bata aduna tokraba matung dangarang numidang pung traga mathoi gi minat ni puram taba matam dong yang makalai kai da su bom amma kapsilaki bom adu su sunu gi mitai khul yobangam daduna lamkhang du pokhai duna arem bada mangki bom kapsilak padu da khul ngak pa khunjasing amadi mafam adu da leiri state security force amadi central force sing na khut handuna nong makeup ki balai te hairi khunjasing na phondor pagi matung kina di ahan boy na kuki militant sing mitai khul da bom kapthar pam oi riba tangjeng khunong maning de leiba laisin kuki khul asida matam kya gi mamang dagi bunker kamorom saduna kuki militant sing gi asoba kem ama oiduna leiraki bani mafam adu da numidangi matam da gari chathok sasin tawbal loinam ubu phangi loinam mafam asida kuki militant sing asoba kem oiduna leire haiba central force amadi state security force sing na khangnaba sungasi fawu taktok pangam dana leirakpani masina maram oiduna kuki militant sing na mafam makhata na bom kapsilak pani haini ngarang ahing thangna na bom bahum lak kapsilak pa laibak phabadagi makhoi gi target yobo ngamdana lamkhang da pokhai ki ba adu da sunu gi khunja sing mi pai pokno ki khunja sing pungna ama to oina tasin duna safaga da mafam da laiki loina central amadi state security forcing na so kan ba ngak sen bagi tabuk sataki hairi khunja sing na phongor pagi matung na Churachandpur district ka laisen kuki khulda lairiba kuki militant singi kem asida lairiba kuki militant sing nang asidagi sayol amarung gi mamang dagi mitelonda machin thiba wahi kaya sunu mitai kun da onsin duna lautaraki nakoi kayam kuina khangtuna leiba ngambagi yengwa thuba matam da sugru mitai kun da kan mung da lantarak tuna tumna hat kani sugnu da mitai amata leheloi haina thiba wahi ga loina na lautaraki hairi video sing bibagi da makta mayam punung ko amukana tagachari no update ki da makta Dear Manipur YouTube channel subscribe to video. Thank you.